Lakhipuronline putoksaba Mars ki tang kunipan ningthaukaban numit ki Khomjinba Pao tabirasi. Ahanbada maruoiba pau. Kendra gi ngaksel loisangi maigedagi Kasar jilada Sainik School ama lingkatpagi ayapa pirakle. Amyana Assam Nagaland National Highway number 38 lambigi Assam gi sarukta counter ban toba hokre. Kasar jila gi Lakhipur Police Station ki lamjing makhada Nagarik Committee ama semkhre. Assam Manipuri Citizens Forum gi mifam ama silchar ta pangthokre. United Rural Development Society Bontora Punasil Langduna Free Medical Camp ama pangthokre. The Cultural Forum Manipur gi Thausil makhada Saireng Lairik Manipur Kobi Imao Phongbugi Tharomama pangthokre amasung War on Drugs ki khongjangda Jiribam Narcotic Cell na Malengi Kaithil lupa lak kunmangarom oigadaba drugs pagatkre. Haujik mapungoiba pau tabirasi. Kendra gi ngaksel loisangi maigedagi Kasar jilada Sainik School ama lingkatpagi ayaba pirakre. Nauna Sainik School kunmathoi lingkatpagi ayaba pirakpagi manungda Kasar jilasu yaurakpani. Masina lamdam asigi miyamna matam kuinagi mamangdagi mangjarakpa manglan mangphaunare. Hiram asigi matangda Assam gi mahi masingi mantri Ranos Peguna Kendra gi ngaksel mantri Rajnath Singh gi maphamda harau tayamba phongdokre. Asomda nauna Sainik School ama lingkatkadaba sina Barak Tampak ki mahi masingi lamdangda hena chakhotpa poraklagani haina Silchar gi MP Rajdeep Rai na phongdokre. Raja asigi oina anisuba Sainik School Kasar jila da lingkatkadaba sida jila asigi DC Kirti Jolina Assam gi CM Dr. Himanta Biswa Sarma gi maphamda harau tayamba phongdokre. Assam Nagaland National Highway number 38 lambigi Nagaland ki sarukta Southern Angami Public Organization Sapona matam kaktana kauriba ban tobiganu haibagi appeal tabidabana maram oiraga All Assam Manipuri Youths Association Amyana Mars ki tang kuntaret ahing nongyaidagi hauraga Assam Nagaland National Highway 38 lambigi Assam ki sarukta matam kaktaba counter ban toba haukre. Highway da ban toba haibasi maktabu miyamgi punsi mahingda kham thengna awaba mayok nahali adubu sapona chathariba banasina miyamda piriba chaitheng asi lauthokpa ngamnanaba ahakpa khongthang asi amyana lokhatpani hairi. Adumoinamak banasida porikha thaba chatpa anaba puba ambulance police amadi paramilitary gi miyoising press amadi media gi miyoising dharma gi oiba amadi luhong khongdong bagi oiba singdi banasida consiloi haina Amya gi Chief Advisor Ketrimaim Kundal amadi General Secretary N Thangal Singhana Khudiek piba press cherola sida palli. Kasar Lakhipur gi SM Dev College da ngarang pangthokiba mifam amada Lakhipur Police Station gi lamjing makhada Nagarik Committee ama semkhre. Lakhipur gi Sub-Divisional Police Officer Kuldip Bhattacharya na mayai tangbal lauduna pangthokiba mifam aduda kupna khanaraba matungda Mrinal Kanti Das bu President Lakhipur PS ki OC Rajesh Kumar Das bu General Secretary L Robindra Singh bu Vice President aduga Shompa Das amadi Sumit Chakraborty bu Assistant General Secretary oina khanki. Mifam da saruk yakhiba tei miyoi singbu Nagarik Committee asigi member oina khanki. Mars ki tang kuntaret ngarang nongmaijing numita Silchar gi Hotel JC International gi meeting holda Assam Manipuri Citizens Forum gi mifam ama pangthokre. Mifam aduda lebna kiba warep singi manungda maroiba singdi Silchar Imphal flight service amukana chana hanba Silchar Guwahati Mahasarak lambi atuba matamda loisinba amasung Kasar gi Manipuri medium gi high school khara higher secondary da upgrade toba tongan ba warep kaya marum laukre. Lubasigi President IS Thingomna mifam apu oiduna chathakiba mifamda Nehru College ki potharaba Principal El Karobabu Singona Mithunglen amasung ikai khumnaraba mithung oina Dr. Soibam Aridas, Dr. KN Chan, Dr. M Santi Kumar, RK Sanahal Singha amasung Advocate Babu Singona Daista Lengsinki. General Secretary N Dhirena Taramna okpagi warul piki amasung Lupki Secretary Hobam Debasisna mifamadu conduct tauki. Mifam asida Kaisam Vidyapati Mani Kumar Singha Hemantu Kumar Singha na chingba miyoi singna wangangki. United Rural Development Society Bontorapur ki Health and Hygiene Cell na silangduna
Mars ki tang kuntaret ngarang nongmajing numit ki ayuki pung tara taba matamda Apollo Diagnostic Center Silchar ka kusam naraga nongmagi oiba free medical test camp ama Bontarapur Auditorium Hall da pangthokre Loop ki President Sinam Manjor Cell ki Chairman Laisram Bimol Convener Oinam Sarat Kumar General Secretary Thongnaujam Hembabu amasung Senjam Hemanta kaloinana campasi haudok piki Thoromasi da mioi chama ga manga gi medical test tauki United Rural Development Society na Apollo Diagnostic Center Silchar gi mioi singda lengyan phi amam yanduna ikai kumnaki camp adu nungthil gi pung ani makhai taba phawba chathaki haina Health and Hygiene URDS Bontarapur gi convener Oinam Sarat Kumar Singh na paudam lakli The Cultural Forum Manipur gi Thausil Makhada Tribal Research Institute Chingmairong Imphal da Wangkhem Kendra gi MLA Kaisam Meghachandra na chief guest oiduna Niranjan Usamna iba Saireng Lairik Manipur Kobi Imao Phongbagi Thormama ngarang nongmaijing nimitta pangthokre Thoromasida Forum gi President Huirem Biharina Mayai Tangbal Lobi Bagaluinana Manipur University gi Professor Rajen Toijambana Guest of Honor Loinana Lairik ki maramda Manipur University of Culture gi Assistant Professor Makhon Mani Mongsabana Lairik ki maramda yamna kupna nainabiki Makha chatharakpa thoramda Guwahati dagi lakpa Mai Bagatna iba Saireng Lairik Hanna Phongkraba Apaiba Tangoibu Professor Rajen Toijambana Marik Chumna nainabiki Saknairaba iba Rajamani Nongthomba Pangsa Tabam Komlakanta Dr. R.K. Gunachandra Rajendra Okram Nongmaitem Singhajit amasung Rishi Kanta Lairen Lakpam na chingba kayasu Thoromasida saruyaki Thoromasigi welcome speech na forum gi General Secretary Rajen Khetri na piki amasung anchor oina AIR Imphal gi announcer Yambem Tombina compare tauki hari International Federation of Red Cross amasung Indian Red Cross Society New Delhi gi matengna Indian Red Cross Society Manipur branch ki makhada Thobal District branch na silangduna IFRC amasung IRCS New Delhi na tengbang lakpa blanket sing sotharaba Thobal District ki khangatlaba imung chamada Thobal District branch Indian Red Cross Society gi volunteer singna Khetri Sanglen office ta ngarang nongmaijing nimitta yanthokre haina Thobal District Branch IRCS ki Secretary Kangabam Sadanandana Paudamlakli Manipur CM gi Midyeng Makhada War on Drugs ki Khongjangda Jiribam District ki tongan mafam singda Jiribam ki police team na thi humbada Jiribam Narcotics Cell gi ASI A Krishna Sarmana luchingba team amana thangjagi nimidang pung 13 makhai tabada Imphal dagi Jiribam lomda lakpa angauba machugi gari Toyota Innova da jingnabadagi laingang pokpida check tobada malemgi kaithela lupa lakh 15 rom oigadaba drugs phare hairi Paumi Singda Jiribam District ki SP oiriba Khetrimaim Ravikanta Singh IPS na phongdorokpada Chief Minister gi Midyeng Makhada War on Drugs ki Khongjangda Additional SP Operations AK Sadananda Singh MPS ki Midyeng Makhada check torubada drugs sing adu yaurambani Makhata na thijananaba Jiribam PS ta sinakre haina Jiri News Network tagi phangba pawasina makhatari Tim mana pergi Layang Budi Village price da Toyota Innova white color bearing AS 01AW9570 number sida unknown driver ma pina khamga check tawda khara chingbadagi ma ko yawan bayai any suspected illegal drugs yawan bayai chingbadagi pergi additional SP cops saran bagi ye makhada narcotic sale leina ma ga yawaga fazana properly vehicle amasung kaiwa Oriba unknown driver si check koru tamda masana mahaki maming Singh Muhammad Azmir sahi kuntaru son of Muhammad Azman of Sura Mamang Lekai Paksing district ini hanya masak tabe aduga koi makhata na wang pakum chanthar matangda matungda koi namagi gari masung sa body se executive officer koi di additional SP wa na pakum chanthar matangda koi di mahaki gari si tanki oil tanki ji manu sida moina compartment ama tuman siema showcase hai ba showcase
9 caps are green, 5 caps in blue, 11 caps in red color, total 25 caps ni. The suspected illegal drugs yawe haina kuni ching namdegi mo masadagi seize tawuni. Total grams na 316.62 gram ni. High ba kuni ching ni ba brown sugar se koi soap case ni manung sida moina plastic ta yo no ba mo yaron ni. Ade koi na makhata na koi legal formalities and investigation chatanga Jiribam police station da sinazare. Aroibada maruoiba pau amukhanna Kendra gi ngaksel loisang gi maiketagi Kasar jilada Sainik School ama linkatpagi ayapa pirakle Amyana Assam Nagaland National Highway number 38 lambigi Assam gi sarukta counterban toba hokre Kasar jila gi Lakhipur police station gi lamjing makhada Nagarik committee ama semkhre Assam Manipuri Citizens Forum gi mifam ama silchar ta pangthokre United Rural Development Society Bontora Puna Silangduna free medical camp ama pangthokre The Cultural Forum Manipur gi Thausil Makhada Saireng Lairik Manipur Kobi Imao Phongbagi Tharoma pangthokre amasung War on Drugs ki Khongjangda Jiribam Narcotic Cell na Malem gi Kaithil lupa lakh 15 rom oigadaba drugs pagatkre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare